Curfew Adumak Thamli Komthokpa Leitri Haukiba tang tarukta Kuki militant sing na Tronglaobigi awang lekaida bom kapsinduna Tha manga amadi chahi manga subada ngairiba pikliba ngang tamthi na hatkiba amadi mama bu sogon kiba thogdokpu yaningdaba phongdoktuna Central Forcing chatkro haiduna Tronglaobigi maningda leiba Gelmon khun amasung Songbung khunokda leiba CRPF ki kem da thomjiluraba matung Misam ahum sikraba matung state asigi law and order gi phibam phalaktaba yai haiduna Tampaki district manga Imphal West, Imphal East, Thoubal, Bisnupur amadi Kakching district ta thamkiba curfew hojiksu Adumak Makhada na sathari Police na mafam kaya da saithokduna laingang na yaba piba tongan ba Vivak sing amadi ipaw gi thabak tawriba pawmi natana maram leitana lambi sorok ta satpa amadi gari tongduna thaurakpa sing check tawraba matungda sathalle maruai na kwa kaithel kaisampar amadi Imphal East ki mafam kaya da check tawduna lambi thaihallaga chathalle Erang Laksinnaba CRPF na blank fire Nattraga Khuoo Makhada Kari gi Nongmei Kaptribano Tronglaobigi thogdok thokraba matung security forcing na fare hairiba UKNA gi kadar ahumadu NIA da sinabagi mahutta numit 10 gi manungda state force ta sinaduna asengba langlalangjil thigalhangadabani haina imagi mairagi president TI Sujata na phongdokrai Tronglaobigi thogdokta asokapan nangduna Rajmeti city da laikan aduna leiriba asokpa singi phibam hangba lakbaga loinana Makhoi imung manunggi miyoi singa unaduna afafatagi watanavaga mari leinana wafamasi phongdokhibane Mahangna Makhada na hai haujik leiriba anoba leingak asi miyamna penadre leingak ki satna kanglon amagum sindon leitonda yaurabani haibagum Erang adu nemthanabagidama ex gracia piragani amade case NIA da sinaragani haiduna miyambu pangthahanba yaragloi genocide oiba mawongda terrorist ki thawong chathaduna pikliba angangani tumlingai da bom kapsinduna hatkhiba amade Maduda khwaisaunerba miyamna CRPF kem tamna thomjinduna pendabagi Erang haurakpada atamna nongmei kapthorokpadagi miyoi ahum sikhibaga loinana miyoi kaya amana sokhankhe karigi CRPF na Erang adubu Laksinnaba blank fire Nattraga Khuoo Makhada karigi nongmei kaptribano hangkhe Kukina peace Pamde Haibasi Tronglaobigi Mihatna Takle G5 Kukina peace Pamde Haibasi Tronglaobigi Mihatna Takle Kuki mitop nauk sahunbada leiwa kaihangadoribara Maraiba kaningbasing police na yokhatpiyo haina G5 na thadorokpa cherol amana phongdorokle KCP gi ice ibomsa KYKL gi silan ngamba prepak ki CIS malem nganba prepak pro gi L ibo chawba masong koideng lusingba UNLF ki KHIS yohenbana punna khuyek piduna thadorokpa cherol asina hai kumjali singani kulumdoi gi me ahumdagi kuki narco terrorist na satharagliba aki tujungba lan thengnawada Indian Army na state force ta tengbang khide Dolai thavi amasung nganu kolgi attack hautaki mihat amasung Tronglaobigi mihat asida India gi lanmi sing tumin election khe Kuki gi michangda leidaba India gi laingak ne makhoida nonjabada lingjel manadraba mitai MLA kharade kang khada leiba lingumba ne cherol asina hai Kuki narco terrorist gi marakta lanthengnaba ngamkhidraba state police ki phiba maduda ima ivel singna laloba sing kadai da leikrai leiwa kalu lawhaina launa rakhe potharu raba laloba sing amasung naha kaya na Laijaba khulai paiduna terrorist community ga mayok nakhe laikai da lan gi mahi tambiduna ningthau palingai da yumthong khudingi lan gi khulai sisinaba huyen lalong adugumna paksana laloba yawramba singna khusu khulai sing sisinaba tambikhe ima laiwa kandaba yadi haiduna mama mapa singna su masa singbu lan gi mahi tamhanba yahunkhe matam aduda laloba oidaba thoidongna thinakhide ngamjaba tengbang pinaduna tampaki mafam singda Kuki narco terrorist sing maithiba pikhi haire Kuki terrorist singda phongna mateng pangkhibadagi ima ivel halaman singna naha singbu mayum-mayumdagi kaukthokna duna lanthengna khibani haina palladuna cherol asina hai makhoibu lalobani hairavade maira paibi singbu laloba sengotpani haina maral sizilakane matang saringaida police officer sing miyamna chumba pautak pibi hoba chumgani haire cherol asina hai thauna lingjel leina Kuki narco terrorist sing mayokna khibase More amasung manung hanjinba jaga singda posting taramba amasung laikhidraba more gi SDPO CIS ananna chingba khara khaktane makhoibu awang bathakta ikai khumnai narco terrorist singna Central Armed Force ka punduna police post ta koisilaga landarakhi ba tanfamda kana na police officer singda thauna lingjel happy khibagi haibasi khallaga naha sing mapangal kalhaningba police personnel kaya laitavanate makhoigumna ichilina waina wakhal taminasi hainasu cherol asina phongdorokle Hiram khudingmakta India na mipal tanganduna thamliba laidaba imung ngakta ni palladuna cherol asina hai I masel wariba police personnel kharana khul ngakpa singbu faduna imung manungda sel thumgi chaitheng pibasi makhata na tawbigano
Ukilsingnasu angamba thakta pulisna khulngakpa amasung misamsingda maral pisinbagi kesing thengnabada mateng pangbiyo. Tangai fadaba senpham adu khak lawbiyo. Mayum thadoktuna laibak kananaba thoklakpasing leiramdravadi iramda Manipur kanglaipak asi sayan ngayan aduna Manipur thugainingba phurupsingda nahana Delhi na khudol tamthokiba yarambani haibasi khangminasi. Cherol asina hai Kuki narco terrorisingbu mayok nakiba thongna lingjel leiraba police personnel singda India ki gallantry award piba ngamdriba sina takbade aki tujungba kumjali singani kulhumdoi gi me ahumda thokiba thodok adu India ki thoksilni haibasi ni haire.